ꯃꯐꯝ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯤꯟꯐꯝꯁꯦ ꯅꯨꯡ ꯊꯨꯒꯥꯏꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯅꯨꯡ ꯊꯨꯒꯥꯏꯔꯒ ꯃꯗꯨꯗꯒꯤ ꯐꯪꯕ ꯄꯩꯁꯥꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯟꯅꯔꯒ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯄꯨꯟꯁꯤꯅꯤ꯫ ꯅꯣꯡꯃ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯃꯥꯅ ꯃꯌꯨꯝꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯈꯜꯂꯛꯑꯦ, ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥꯅ ꯈꯖꯤꯛꯇꯪꯇ ꯐꯪꯕ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯝꯕ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯅꯣ? ꯑꯩꯁꯤ ꯂꯥꯏꯕꯛ ꯀꯌꯥꯝ ꯊꯤꯈ꯭ꯔꯕ ꯁꯨꯃꯥꯏꯅ ꯈꯜꯂꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯗꯒꯤ ꯄꯦꯟꯗꯕꯗꯒꯤ ꯃꯥꯅ ꯈꯟꯖꯩ, ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ, ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯈꯟꯕ ꯄꯣꯠꯁꯦ ꯈꯨꯗꯛꯇ ꯐꯪꯕ, ꯑꯩꯅ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯕ ꯌꯥꯕ ꯁꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯔꯒꯗꯤꯅ ꯃꯥꯅ ꯈꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯁꯦ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯗꯨꯒ ꯃꯥꯅ ꯆꯥꯅ ꯊꯛꯅꯕ ꯇꯧꯏ꯫ ꯆꯥ ꯊꯛꯄꯗꯨꯗꯁꯨ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯃꯥꯅ ꯉꯁꯥꯏ ꯈꯟꯕꯗꯣ, ꯁꯛꯇꯤ ꯑꯃ ꯄꯥꯝꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯈꯜꯂꯝꯃꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯁꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯪꯕ ꯍꯧꯔꯦ꯫ ꯃꯪꯁꯤꯗ ꯌꯨꯝ ꯐꯖꯕ ꯑꯃ ꯎꯔꯝꯃꯦ꯫ ꯃꯥꯅ ꯈꯜꯂꯦ, ꯁꯤꯒꯤ ꯌꯨꯝ ꯐꯖꯕꯁꯦ ꯑꯩꯒꯤ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ꯫ ꯑꯍꯟꯁꯦ ꯃꯥ ꯃꯁꯥꯅꯗꯤ ꯈꯟꯊꯕ ꯉꯝꯗꯦ, ꯃꯥꯅꯁꯨ ꯈꯟꯖꯈꯤꯕ ꯄꯣꯠꯇꯣ ꯐꯪꯉꯕꯅꯦ ꯍꯥꯏꯕꯁꯦ꯫ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯕꯁꯦ ꯀꯨꯏꯅ ꯆꯠꯇꯦ꯫ ꯃꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝ ꯀꯟꯅ ꯂꯥꯛꯑꯝꯃꯦ꯫ ꯈꯣꯟꯖꯦꯜꯁꯦ ꯃꯥꯒꯤ ꯌꯨꯝꯁꯤꯒꯤ ꯅꯥꯀꯟꯗ ꯃꯤꯌꯥꯝ ꯑꯃ ꯔꯦꯂꯤ ꯆꯠꯄꯒꯤ ꯃꯑꯣꯡꯗꯨꯅꯤ꯫ ꯃꯐꯝꯗꯨꯗ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯦ꯫ ꯃꯥꯁꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯕ, ꯃꯥꯒꯤ ꯃꯈꯨꯠ ꯁꯣꯛꯅꯅꯕ ꯃꯌꯥꯝꯁꯤꯅ ꯂꯥꯎꯔꯒ ꯏꯟꯅꯔꯤ꯫ ꯃꯥꯅ ꯈꯜꯂꯦ, ꯃꯣꯏ ꯑꯆꯧꯕꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯀꯌꯥꯝ ꯇꯣꯟꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯥꯅ ꯈꯟꯕꯒ ꯃꯥꯁꯦ ꯑꯐꯥꯎꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯇꯤꯜꯂꯝꯃꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯥꯒꯤ ꯃꯃꯤꯡ ꯂꯥꯎꯕ ꯍꯧꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯁꯣꯛꯅꯅꯕ ꯃꯉꯣꯟꯗ ꯀꯣꯏꯁꯟꯅꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯕꯁꯦ ꯀꯨꯏꯅ ꯂꯥꯁꯇꯤꯡ ꯑꯣꯏꯗꯦ꯫ ꯃꯐꯝꯗꯨꯗ ꯅꯨꯡꯁꯥ ꯌꯥꯝ ꯀꯟꯅ ꯊꯣꯛꯑꯦ꯫ ꯁꯤꯒꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯁꯦ ꯈꯥꯡꯕ ꯉꯝꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯗꯣ ꯃꯥ ꯅꯠꯇꯦ꯫ ꯃꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯁꯦ ꯀꯟꯃꯟꯕꯅ ꯃꯥꯁꯦ ꯋꯥꯟꯊꯔꯒ ꯃꯈꯥ ꯇꯥꯈ꯭ꯔꯦ꯫ ꯄꯋꯥꯔ ꯂꯩꯔꯤꯕꯁꯦ ꯅꯨꯃꯤꯠꯁꯤꯅꯤ, ꯅꯨꯃꯤꯠꯁꯤꯒꯤ ꯃꯉꯥꯜꯁꯤꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯁꯦ ꯑꯩ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤꯅ ꯃꯥ ꯑꯃꯨꯛ ꯈꯜꯂꯦ꯫ ꯑꯗꯒꯤ ꯃꯥꯁꯦ ꯅꯨꯃꯤꯠ ꯑꯃꯨꯛ ꯑꯣꯏꯅꯤꯡꯉꯦ꯫ ꯃꯥ ꯁꯨꯃꯥꯏꯅ ꯈꯟꯕꯒ ꯃꯥꯁꯦ ꯅꯨꯃꯤꯠ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯦ꯫ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯦ ꯃꯥꯒꯤ ꯃꯉꯥꯜ ꯁꯟꯗꯣꯛꯑꯦ꯫ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯕꯁꯦ ꯂꯥꯁꯇꯤꯡ ꯑꯣꯏꯗꯦ꯫ ꯁꯦꯀꯦꯟ ꯈꯔꯒꯤ ꯇꯨꯡꯗ ꯅꯣꯡꯒꯤ ꯃꯄꯩ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯁꯦ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯑꯃꯨꯛ ꯈꯜꯂꯦ, ꯅꯣꯡꯒꯤ ꯃꯄꯩꯁꯤꯡꯁꯦ ꯁꯤꯗꯒꯤꯁꯨ ꯀꯟꯕ ꯉꯝꯕ ꯑꯇꯣꯞꯄ ꯄꯋꯥꯔꯐꯨꯜꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯅ, ꯑꯗꯨꯒ ꯅꯣꯡꯒꯤ ꯃꯄꯩꯁꯦ ꯃꯥ ꯑꯣꯏꯅꯤꯡꯉꯦ꯫ ꯁꯦꯀꯦꯟ ꯈꯔꯒꯤ ꯇꯨꯡꯗ ꯃꯥꯁꯦ ꯅꯣꯡꯒꯤ ꯃꯄꯩ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ꯫ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ, ꯑꯇꯤꯌꯥꯁꯦ ꯁꯤꯟ ꯊꯨꯡꯅ ꯄꯥꯏꯕ ꯉꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯕꯁꯦ ꯀꯨꯏꯅ ꯂꯥꯁꯇꯤꯡ ꯑꯣꯏꯗꯦ꯫ ꯃꯐꯝꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯑꯦ, ꯑꯗꯨꯒ ꯄꯩꯔꯝꯕ ꯅꯣꯡ ꯃꯄꯩꯁꯦ ꯂꯣꯏꯅ ꯍꯨꯝꯗꯣꯛꯑꯒ ꯄꯨꯈ꯭ꯔꯦ꯫ ꯑꯗꯩ ꯃꯥꯅ ꯈꯜꯂꯦ, ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯁꯦ ꯁꯤꯗꯩꯗꯤ ꯀꯟꯅꯕ ꯂꯩ, ꯑꯗꯨꯕꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯁꯤꯗꯩꯗꯤ ꯀꯟꯕ ꯉꯝꯗꯦ꯫ ꯃꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯑꯃꯨꯛ ꯑꯣꯏꯅꯤꯡꯉꯦ꯫ ꯁꯦꯀꯦꯟ ꯑꯃ ꯑꯅꯤꯗ ꯃꯥꯁꯦ ꯑꯃꯨꯛꯀ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯣꯟꯈ꯭ꯔꯦ꯫ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯦ, ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯅꯨꯡꯁꯤꯠ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯍꯨꯝꯃꯒ ꯄꯨꯅꯤꯡꯕ ꯄꯣꯠꯁꯦ ꯄꯨꯕ ꯉꯝꯃꯦꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯅꯤꯡꯕ ꯃꯈꯩꯁꯦ ꯂꯣꯏꯅ ꯑꯣꯏꯕ ꯉꯝꯃꯤ, ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯉꯝꯃꯤ꯫ ꯃꯁꯤꯅꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯔꯤꯕꯁꯦ ꯑꯩꯅꯤ ꯁꯨꯃꯥꯏꯅ ꯈꯜꯂꯦ꯫ ꯃꯗꯒꯤ ꯃꯥꯅ ꯇꯣꯏꯅ ꯅꯨꯡ ꯊꯨꯒꯥꯏꯕ ꯆꯤꯡꯗꯣ, ꯑꯗꯨꯒꯤ ꯆꯤꯡꯁꯤꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯍꯨꯝꯖꯤꯜꯂꯒ ꯃꯁꯤꯒꯤ ꯆꯤꯡꯁꯦ ꯐꯨꯛꯇꯣꯛꯅꯕ ꯍꯥꯏꯅ ꯃꯥꯅ ꯇꯧꯋꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯗꯨꯒꯤ ꯆꯤꯡꯗꯣ ꯍꯨꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯩ ꯃꯥꯅ ꯈꯜꯂꯦ, ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯤꯁꯦ ꯆꯤꯡ ꯑꯣꯏꯔ ꯃꯥꯅꯦꯅ꯫ ꯍꯥꯟꯅꯩ ꯃꯇꯧꯗꯧꯅ ꯑꯃꯨꯛꯁꯨ ꯃꯥ ꯆꯤꯡ ꯑꯣꯏꯅꯤꯡꯉꯦ꯫ ꯁꯦꯀꯦꯟ ꯈꯔꯒꯤ ꯇꯨꯡꯗ ꯃꯥꯁꯦ ꯆꯤꯡ ꯑꯣꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯥꯁꯦ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯕꯁꯦ ꯃꯁꯤꯁꯨ ꯂꯥꯁꯇꯤꯡ ꯑꯣꯏꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯦ ꯅꯥꯕꯒꯨꯝꯕ ꯑꯃ ꯇꯧꯋꯦ꯫ ꯃꯥꯒꯤ ꯃꯊꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯔꯒ ꯊꯨꯒꯥꯏꯔꯛꯄ ꯁꯨꯃꯥꯏꯅ ꯃꯥ ꯋꯥꯈꯜ ꯈꯜꯂꯦ꯫ ꯃꯥꯅ ꯑꯃꯨꯛ ꯈꯜꯂꯦ, ꯀꯩꯒꯨꯝꯕ ꯑꯩꯁꯦ ꯆꯤꯡꯁꯤꯕꯨ ꯊꯨꯒꯥꯏꯕ ꯉꯝꯕ ꯄꯣꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤꯅ ꯑꯃꯨꯛ ꯈꯜꯂꯦ꯫ ꯃꯥꯁꯦ ꯈꯦꯛꯑꯦ, ꯌꯥꯝꯅ ꯅꯥꯔꯦ, ꯑꯗꯨꯕు ꯍꯟꯗꯛꯇꯤ ꯆꯤꯡꯁꯤꯕꯨ ꯊꯨꯒꯥꯏꯕ ꯉꯝꯕꯗꯣ, ꯑꯗꯨꯒ ꯅꯨꯡꯊꯪꯗꯣ ꯃꯥ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯁꯤ ꯌꯥꯝꯅ ꯅꯥꯔꯦ꯫ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯥꯁꯦ ꯇꯨꯝꯃꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯑꯦ, ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯡꯁꯦꯟꯗꯨꯗ ꯃꯥꯅ ꯌꯦꯡꯉꯦ꯫ ꯃꯤꯡꯁꯦꯟꯁꯤꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯦꯡꯖꯔꯒ ꯃꯥꯅ ꯈꯜꯂꯦ, ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯪꯗ ꯑꯩꯅ ꯑꯣꯏꯅꯤꯡꯉꯤꯕ ꯄꯣꯠꯇꯨ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯤꯕꯩ ꯃꯔꯝꯗꯣ? ꯃꯔꯝꯗꯤ ꯑꯣꯏꯔꯤꯕꯁꯦ ꯃꯥ ꯃꯁꯥꯃꯛꯅꯤ꯫ ꯃꯥꯅ ꯑꯣꯏꯖꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯍꯥꯟꯅꯗꯒꯤ ꯑꯣꯏꯗꯅ ꯂꯩꯔꯕꯅꯤ꯫
तसेंगनमक मियोइबसे माना जो खनब पोतो अदुमक पोय यूनिवर्स की लॉ की मतुंगिना मियोइबना खनब पोतसे अदुमक मागी पुंसीदा ओइरे हैबसे मसिगे एग्जांपल सिना पृथ्वी सिदा पिकथन लई अदुबु मियोइबना ओइनिंगबा अपांबा पुनुमक तो मयाम खनब तारगसु ओइद्रिबगी मरमदो आई एक्सप्लेन तौजगे एग्जांपल होइना कनागुंबमना इसिंग सोकपा चटननबगीदमकता चा ग्लास अमखक्तंग पुरगा चटपा तारगदी मदुगी ग्लास तुदा चनबा इसिंगदो अदुम खक्तनी माना पुरा लाक्तोरिसे अदुगा कनागुंबमना इसिंग लौनबगीदमकता सिंटेक्स अमा पुबा तारगदी मदुगी सिंटेक्स तो अदुदे चनबा मखै हापा पुन लाकनी मसिगी लॉसिमक खगी लाइफ तसो अप्लाई तोवी हाइबदी अखोइना ओइनिंगिबा पोतसे अदुगिदु ओइनेबगीदमकता अखोगी कोक्सिसो हांगबा अमा दरकार होय हाइबदी माना ओइनिंगिबा पोतो मागी कोक्सिगा जज तौबा अमा दरकार होय असमाइन तौदना सिगी वरिसिदसु थबक सुबा हनसिना माना पामुबा पुनुमक्तो लाकपा तारगसु मदु लास्टिंग ओइदे नानथोगा दुम चटखी सिगी वीडियो सिदा पीरिबा मेसेज है अखोगी लाइफ ता अखोइना ओइनिंगिबा फंगनिंगिबा पुनुमक्से सिगी सी ओइगे हैबा तारगदी अखोई मदुगी दमकता मतिक साबा अमा दरकार होय हैबदुनी सिगी वीडियो से मैमना पांबीब तारगदी लाइक तौबिरमु सब्सक्राइब तौबिरमु मरुब पांगसिंगसु शेयर तौबियु अरुबोइना थैंक्स फॉर वाचिंग।